Image Paodam miyeng tabiro punamapu khurumjari ngasigi maroiba pauda haidoktana laiba parikha haido haiduna yamlaba mahiroi singna mukhyamantri gi banglo tamna thomjilakre Manipur gi saktam hiram amatada sokpa yaroi Subarto Cup tournament Kaksing district kisunga sidagi haukhre haujik mapungweba pom lobirase haidoktana laiba parikha haido haiba dabi taraduna joint college student forum gi masing yamba mahiroi singna ngasi ayupung ni panrom tabda Mukhyamantri Banglo tamna thomjilakpada Imphal West ki SP yauna police kangbo ama laktuna khongjang changsiliba mahiroi sing Nupilan complex phawba takthokre khanghaudana mahiroi singna ayupung ni panrom tabda thomjilakhiba aduda police ki maikaidagi angakpa pokhi mahiroi adu Nupilal complex phawba taktholaga makhoi gi maraktagi mioi mari khangatlaga Mukhyamantri unahanaba honabada CM gi PRO na education minister ga unahankhe khongjang changsiliba mahiroi singna phongdorakpada MU gi wathokna maram oiraga academic atmosphere da chauna akaiba pire taruk suba semester yauna parikha ayamba haidoktana lairi masina ming channaba honabada awaba mayoknare numit yangkhai ni helaba MU gi wathok loisindana lairiba asige mahiroi singi mahai masing tambada akaiba pire athubada haidoktana lairiba parikha sing haidok bio chatra gi academic atmosphere manghan bigano MU gi wathok athubada loisinbiyo haikhe amana university gi BC pande lautho o haiba dabi tawraduna mahiroi singna ngasi kawada gi hauraga rally lakpana police na singjamai wai khom lekai mapada thattuna changhan khidre matungda mahiroi singna tongan ba kholaw kaya lauduna mafam aduda ngahek pallaga hankhre haire hauji wathok oiriba Indo Myanmar border gi kotha khunauda yungliba border pillar marifumatho yangsinanaba survey of India External Affairs amadi Home Mantralay ge mihut jauna mioi marina sabat tim amang asinungtin Imphal da thunglabaga Tenopal jila ki manung chanba kotha khunau da chatkre tim asina Imphal gi airport ta thunglabaga UCM gi tim amana airport ta wari sanakre ngasi numiyungba matung pung 13 minute ni phumanga rom tabda airport ta thunglakiba kendra gi tim aduda Joint Secretary Border Management Ministry of Home Affairs AV Dharmareddy, Joint Secretary Bangladesh and Myanmar Ministry of External Affairs Sri Priya Rangana, Survey General of India Lieutenant General Presh Kumar Amadi Chairman Railway Authority of India Sri Nirba Burmani, Makhoi Airport Thunglaba Matung Director Moreda Satke, Makoina Airport Thungbaga UCM gi mihut Singapung amarong wari sanake masigi matangda UCM gi General Secretary Khuraijam athobana phongdokhibada border pillar marifumathoi asi lising ama samapan humputareta India government amadi Myanmar ani gi marakta yanaraga yungkhibani haiba tarbaso asengba khangba ngamdri traditional boundary haiba se karamna survey tawraga lawribano ngasi makoina lakliba asida matamga sunaba khusu khulai yawrakide makoina laklaga pillar kharai yenglaga asumba sengba puthokpa ngamloidabana makoigi khongjang makhatana sathakigani asengba khangdoknaba Survey of India timga makoiga matam changna tha amarom punna phaminaduna re survey tawduna thidokminaba mathau tai haikhe ngasi lakhiba Survey of India gi tim aduna hayeng political party gi mihusing civil society gi mihusing amadi lainga ki mari lainaba minister official sing yauna border pillar marifumathoi punna yangsingani haire amana tongan ba organization kayana phongdorakpada hariba hiram asina yangsinggadawriba border pillar marifumathoi asigi asengba langla langjin adu sapchana puthoktuna wathok ase loisingadabani laklami haibagi namada wathok asi namsinduna thamba yaroi maduna hena khoisaunaba poknagani maram asina asengba sumba sapchana puthokadabani haikhe opposition gi losingba hanagi mukhyamantri o ibobina haikre sarkar laige layu lairoi to o mukhyamantri pham thadoke thadokloi to o Manipur gi saktam hiram amatada sokpa yaroi Congress na Manipur ngamkhai gi damak laukhiba phire BJP na su lobiyo wafam asing asi
Congress Babanda Paumisinga Unabada Ibobina Phongdokhibani Ibobina Makha Tarduna Manipur gi hauzik oiriba issue gi matangda Manipur Bidhan Sabha gi mifam ase numit nini pangthokliba asi sangdoksi haibada ayaba pikhidaba asi nuaitaba poi framework agreement da naga singda akhanana station piba yabagi wafam yawliba asi karamba makhalgi akhanaba station no framework agreement da miyamna yaba solution ama porakpana yaifaba oigani MU gi wathokta kendrana loisinge harabadi mikupta loisinba yabani Unakiba aduda hanagi upamukhyamantri Gekhangam MPCC gi President Tian Haukip amadi dalgi MLA amadi atai office biarar kyasu saruk yake hairi Laiba Union Government lotion gi haiba numita insai haje gi duni kudapta question of 5-10 minute ki wani moi lotion bi yai adu framework agreement di koi Congress ki stand di hana noina hana mayam su hena khambire koi government ada shelter the layer fauda koi di so yaroi koi government noina ran to government lehenloi to haina law gi stand do huzik su lay aduna huzik su masigi stand je koi sab jana manipur gi praja singa loina na koi thenna ba Liberty Theatre Kaksingna Ministry of Culture India Government ki senthang makhada sinduna theatre group taruk na saruk yaduna satliba July thasigi tang tara taruk tagi hauraga Library and Information Center Kaksing gi auditorium da satharkiba ahumsuba Festival of Traditional and Contemporary Manipuri Plays 2018 ngasi loisin khre ngasi loisin bagi thoramda aiba pukrambam kunjo amadi retired principal Naurem Biramangol na president member sing oina dais da phangke festival asiga mari lainana Festival ki convener amasung Liberty Theatre ki director Uttam Kumar Naurem na phongdokhibada handak Liberty Theatre Kaksingna Ministry of Culture Government of India ki senthang makhada sinlangduna pangthokliba ahumsuba Festival of Traditional and Contemporary Manipuri Plays 2018 asida khwaidagi nungaikibadi lila yengbinaba babok watkidaba asini yamdrabada nongmada babok sanirom lila yengki haibaga loinana festival da saruk yakiba theater group khudingna thawai yauna saruk yakibagi damaksu thagatpa phongdokhe ngasi festival loisinba numita kanglei mem theater repertory imphal gi no budget utke ngarang Tenopal District Police Headquarter na sinduna miyam gi numit thoram pangthokre ngarang gi thoram aduda Tenopal District ki DCA Tombikanta Tenopal District ki SP Dr S Ibomsa Tenopal Police ki OC Zone Lamkang ADC More and Bangkim yauna pangthokpa aduda Saibom Tenopal amasung tongan ba khul kayagi khunja singsu saruk yakhe thoram aduda praja singna hai Tenopal da lairiba branch post office asi post office ama ohenba employment exchange ama Tenopal da hangba gun license lawba yahanba amasung residential school Tenopal da laihan view haibagi mod kaya phongdokna khe Tenopal District ki manungda Village Association na Tenopal District ki manungda Vehicle Registration Transport Office ama Lehanbio Treasury Office ama Tenopal da Lehanbio haikhe thoromaduda Tenopal gi SP Dr S Ibomsa gi maki misang mikhai naidaba wakhal sing asibusu thagatpa praja singna phongdokna khe Voice of Youth Kaksingna sinduna District Level Open Quiz Competition ama lagliba tha August ki tang ahumda class 10 phawda leiba angang singi damak pangthoklagani competition asigi ahanba anisuba amasung ahum suba tarakpada lupa lising mari lising ahum amadi lising anigi mana pibaga loina na consolation prize ani su pigani competition asi yauna bagi damak form thajin bagi aroiba matam July 19 da oigani haina Voice of Youth Kaksing District ki serol amana phongdorakle Thasigi haukiba tang kungi numidang pung tarit makhaidagi nipan phawbagi manungda thonawjam Dilip Alai Supo Singbu wabugai lairak asoba lairak ki mamangda gari na thomlambadagi laikhidabaga mari lainana semkiba jesina misi asida senariba gari amadi driver mari lainaba department na hayeng tang kunga manga phawbagi manungda putho o haina dabi tawraduna ngasi wabugai lamkhai bazar da wakat mifam phangkhre ngasi gi wakat mifamda saruk yakibasingna senariba gari amadi driver puthoktrabadi akanba khongjang changsin maduda thorapa apapatagi daita lengak na pugadabani haina misi asigi mayokta ngasi phangkiba mifam amana lawkiba warep amagi matung ina hayeng July gi tang kun ge mangagi ayupung mangadagi hauraga Kaksing district ta matam kaktaba ban chathargani haire
kano tang unda sigarabani adu mathang da akoi moi tang unga hindoi da mokoi region ngarang mande ji region pi ni haire adu region do akoi phangdre akoi moi makha ta na adum sathani odagi moi puthorakani akoi moi ko wari sanani hadana adum laire aduna hoji pau akoi asibgi kano ji phangdrabani na akoi makha ta ba action akoi more chaliba line akoi sida power line khinimak se akoi musi thingjan da tare hayang dagi thingani Joint Tribal Student Bodies Manipurna tongan ba dabi kaya taladuna ngarang July gi tang kulga humdoi gi ayupung taruk tagi kaukiba matam kaktaba Manipurda laidiba singi area singi ban adu miyam prajana thengnariba awabagi khallaga yaithokle adubu National Highway sing Imphal Jiribam Imphal More amadi Imphal Dimapur tambida blockade sathragani Joint Tribal Student Bodies Manipur gi spokesperson na thadropa serol amana phongdorakle Center for Development Initiative CDI Head Office Guwahati amadi CDI Imphal Office anina khusamnaraga sinduna handaki ising isauna sokhalaba domestic workers sing the seng hawai thauna singba yenthopagi thoram amangasi Manipur Press Club ta pangthokre thoram adubo Don Bosco Mondona support tauke ngasi thoramga mari lainana free medical camp amasu pangthokhe Tharongi matangda CDI Guwahati gi Assistant Director Molly Matthew na haike. Today we are releasing these things in collaboration with our staff here, and there are 54 of them who are most affected people from our domestic workers. So all of you have been here, and in the morning we have conducted a medical camp. We have called the doctors from CMC. 2 doctors and 2 nurses are already here, and they have been checking all the 54 domestic workers and giving them, according to their findings, the medicines. Manipur lenga ki losingba Chief Minister N Biren gi spokesperson Moirang SG MLA P Saratna haikre ayeng July gi tang kunga manga dagi August tang taramari fawba Manipur gi district pumba gi oina fire service gi recruitment rally Imphal gi Kuman Lampak ta pangthok lagani Laugadoriba post masingna chama kunthra mapani haidiba posting asigi manungda sub officer manga leading fireman tara driver kunthra mapan fireman marifu manga ni rally asida ST SC OBC singi relaxation laigani aduga recruitment asi transparency laina pangthoki haiba khangnanaba director fire service na lusingba mioi ahumna saba committee amana yangsingani amadi video coverage tawgani Manipur gi law and order gi phibam na maram oiraga kanagumba candidate singna equipment yawba phanghodrabaso amuka chance pinaba honagani haina ngasi Chief Minister Secretary ta promising unabada spokesperson P Saratna phongdokhe ngasi leriba law and order gi situation amama sida karumbai if there was any eventuality karumba tanai padadana mi singa chappa ngamauda ba yawba ngamauda ba maduna maram oidana ba gi demand sama laputar bordi government ta makoi gi another date amakakta makoi gi su time to extend to Rekanda, due to circumstances beyond their control, Ngasigi paumisinga unaba aduda fire service ki director RK Memi susar yakhe Raija sigi sarkar gi karmachari singda tare suba pe sana halo haiba dabi tawraduna Manipur sarkar gi karmachari singi oiba JC M2 MGO na changsilakpa khongjang numit chama kunga mangani sukre ngasi su lamphel leiba education SK karmachari singna wakat mifam phamduna protest tawkhre wakat mifam da saru yaki basingna phongdorakpada March kungani thoi dagi tare suba pe sana halo khongjang changsilakiba ngasi phawba sarkar gi maikai dagi response amata pirakta basi laibak thibani atopa raija singda tare suba pe pithokpa ngamlaga karigidamak aikhoida pithok piba ngamdribano khongjang asigi manung sana ngasi ani suba phase ki oina khongjang changsen naba haikhe wakat mifam adugi play card singda June 9 gi MOU chatnaba yaroi tare suba pe January ama disingani tara dagi chatna hangadabani BJP gi vision document employees ki welfare kadaida laikhrabage one pay one market one pay we demand employment of tare suba pe haiba warol kaya play card singda ikhe hairi
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯅ ꯀꯔꯤꯒꯤ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯈꯣꯡꯐꯝ ꯊꯣꯛꯏꯅ ꯍꯥꯏꯅ ꯗꯤꯃꯥꯟ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯪꯍꯟꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯑꯦꯖꯤꯇꯦꯁꯟ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯐꯥꯎꯕ ꯅꯨꯃꯤꯠ 150ꯅꯤ ꯁꯨꯔꯁꯤ ꯐꯥꯎꯕꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯈꯣꯏꯒꯤꯁꯦ ꯁꯣꯏꯗꯅ ꯄꯤꯔꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯄꯤꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯒꯤ ꯉꯁꯤ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯔꯥꯎꯟ ꯑꯣꯏꯅ ꯙꯔꯅꯥ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯅ ꯐꯝꯖꯕꯅꯤ lupa crore amarongi oigadaba sana Indira Gandhi International IGI Airport in Delhi da customs official singna phare laibak asida sana sing adu pusilaknaba hotnaramba mioi mari police na phare thodok anida sana adu phakibani ahanbada Dubai dagi lakpa nipa amadagi sana kilogram anidasmik ahum mamana lupa lak humpumapan dasmik taret ahum rom oigadaba adu phaki atopa thodok amadana Muscat tagi lakibani Mamana lupa lak kuntra dasmik ahum manga rom oigadaba adu phakibani Adargi kuthang dagi aron athup laitaba laingak ama puraknabagi pandamda government na sangsilliba khongthang da IT security da hena sel tinghalagani laibak pumbadagi ihen hena sada maifudra humdo yogduna IT security da sel sading tawri malemgi oibada digital transformation na anoba lalol itiki model ama Sakhat halakli Indian singna bring your own key BYOK bo top security ki khulai oina saruk khange India yauna laibak nipan gi IT security manager lisingama sani dagi khongalakpa report sing dagi phangbani hairi thabak asi French group tales na lokhatpani masigi office lisingama samapan jangkai mathoi dagi India gi mafam kaya da hangdoktuna laklibani Laos ki South East da sagaliba hydropower dam ama ningkhairakpadagi mioi kaya thiba khangdre hairi Laos News Agency na phongdorakibada Atampiu province ki Sanamaxi district da laiba dam aduna Olympic swimming pool anida ising cubic billion manga piringi da thokibani yung kaya tawhankhre mioi kaya siramlagani hairi mioi kaya thiba khangdre sanabagi pauda Yankai Mapan Suba District Level Super Cup International Football Tournament Kaksing District ki oina sunga sidagi District asigi Deputy Commissioner Nailenthang Talin IS na District Sports Association Kaksing gi sanabungda hodokre District Youth Affairs and Sport Office Kaksing na sinduna tha asigi kunga taret phawbas thagadoriba tournament asida Nupamasa Kanglupta Sahi Tara Marigi Makhada School Nipana Saruk Yari Amadi Sahi Tara Taret Makhagi Kanglupta School Tarana Saruk Yari Tournament Asida Mai Paklaba Team na State Level Tournament da Saruk Yagadori Ngasi Ahoba Numita Under 14 gi Oina Kaksing Wari High School na Laimungdong Higher Secondary School bo goal Taruk Sinoda Aduga Padmaratna English School Kaksing na MMS Genius Academy bo goal Taret Sinoda Thoiduna Ahoba Numita Mes Ani Sanakre Under 17 gi oina so match ani sanakre sanakiba match singda Kaksing Higher Secondary School Kaksing na Kaksing Model High School bo goal ahum amada aduga Martin Garmar School Kaksing na JRD Academy bo goal manga amada maithiba pikre ngasi gi thoram maduda Nalenthang Talina athoiba mitung I Punimarsi District Sports Officer Thawal gi thau puriba aduga Kaksing District ki in charge na thoram mapu amasung Amphagi Assistant Secretary M Nilona Thoronggi akhanaba mitung oina saru yakhe hauji aroibada maroiba pau amuhana haidoktana laiba parikha haido haiduna yamlaba mahiroi singna mukhyamantri gi banglo tamna thomjilakre Manipur gi saktam hiram amatada sokpa yaroi Super Cup Tournament Kaksing District ki sunga sidagi haukre ngasi gi damakta di image Paodam pijaba loisinjare meng tabiba punamopu amuka hana khurumjari